HOUKHIBA May Mangada LAMDAM ASIDA THENGNAKHIBA LEN YAOBA AKANBA NONGLEI NUNGSHIT ADUNA MARAM OIRAGA AMANG THOKHRABA KHANGBOK ASIGI MANUNG CHANNA LEIBA YUMTHONG LISHING MANGA ROMDA ASIGI Mla Okram Surjakumar na Lanai Shel Puthoktuna GI-SIT Yenthokpa Houkhre Hiram Asiga Mari Lainana Thawal Athokpamda Leiba Mla O Surjakumar ki Yumda Pangthokiba Pawgi Mifum Mahakna Hai Handak Miyoi Amana GI-SIT Yanthanaga Manghanbagi video ma social media da viral chatkibadu yamna laibak thibadi Lengang pigani hariba tengbang adu mahakna losilaga lana yenthokpagi mawung ama Miyamna ukhigadra haibagi nungaitaba phawi lengang pigani hariba tengbang aduga mahakna piriba asiga karingma mari amata lainade ACSC gi miyamna awaba tawa tuda nungaitabadagi yamna wana hotnaraga yenthokpani miyamdagi khonggatpa report amagi matungina len yaoba akanba nonglei nungsit aduna ACSC gi manungda leiba yum lising manga hena amangata thokhanke maru oina sanga yumfam lamding amadi uyal wangbal dana hen amangata thoki amangata thokiba sing asi category ahum thongna khaidok laga khena pathamdana yamna sokpa khara hena sokpa amadi khara sokpa yum sing oina GI-SIT bundle ani piba mana ahum mari pibani lengang na su DC gi khuthangna piba houkrabani haina su mahakna makha take